Chahi khudingi October dagi November fauba Manipur, Nagaland amasung Mizoram da hek pairakpa usekni Amur Falcon. Prithivi da leiriba usek singi manungda Amur Falcon na khwaidagi sangna leptana paiba ngamba usekni haibagi record leiri. North Korea awang thangba China gi saruk, nongpok thangba Mongolia gi saruk, nongpok thangba Russia gi saruk na chingbadagi pairakpa Amur Falcon na pairiba lambi asi yengnaba Wildlife Institute of India gi scientist singna usek sing asigi manungda usek kharada numitagi mai logjaba solar power satellite radio transmitter haptuna usek asina sakta amasung paibagi lambi yengbada usek sing asi yamna pukning nungsiningai oiba thengnaki amasung usek asigi yamna thauna phaba adu uba phangli makhong ngangleinaba chonga muk chawba yengbada makugumba langjagumba macha manba usek Amur Falcon amagi arumba si gram 130 dagi chani phawbani video asigi mamangna haikriba mafamsing asidagi chahi khudingi pairakpa usek Amur Falcon na Manipur amasung yimthangnariba raija Nagaland amasung Mizoram da hapta amadagi ahumuk panduna lay matam asida usek sing asina mabuk thana tinkang sing phaduna sasalli Imalaibak Manipur gi oina makoina lairiba mafamsi Tamenglong district ki Kangsiulon Duigailong Siulon na chingba khungang singdani Amur Falcon na Manipur thadoktu na paiba hek haukibada ayamba usek singna ayuk nungthil numidang khaidana sunglep leptana sanglaba mahakki paibagi lambi edu numit mangani tarukni changna Bay of Bengal gi samudra amasung Arabian samudra lana paiduna Somalia, Kenya, Tanzania, Zimbabwe, South Africa na chingba yosinba ngame ngak leibadi Amur Falcon singna hapta amamuk sunglep leptana paiba sida sungtum tumdaba sini samudra gi mathaktadi tumlubasu yaba nattedo yamna waramgani amasung iramdam Manipur swaidagi sakhiba tinkang aduna sanglaba lambi adu paibada usek sing adugi pangal piribani amasung mabuk lamandribani usek sing asina ningtham thagi matamda South Africa amasung thangnariba leibak singda sakta aduna leiramlaba matung amuk Metha duwaida Gulf of Aden samudra lana pairaga Oman leibakta yoksilnaklaga India gi Gujarat tamna Arabian samudra lana pairaklaga Bangladesh Myanmar fauna pairaga awang thangba Thailand Laos awang thangba Vietnam amasung nongpok thangba China gi saruk singda pairaga usek sing asigi macha kokpham Siberia da muk hankibagi lambi dadi usek ayambana Manipur fauduna pairakte Amur Falcon na intham thagi matamda Siberia gi mafam singdagi Manipur fauduna pairaklaga South Africa yokhibagi lambi asi chawrakna kilometer lising kunmukni mi amana mabuk phana thanna chasalaga chatpada pak hek yogadaba lambi adugumbati natte Manipur amasung Nagaland da faktaknana usek asi pairakpa matamda hatpidanaba amasung makoida ayat apan pidanaba district forest official sing police sing na yamna kanna hotnarabasu handakki sahi 2022 gisu Tamenglong district da marang kaina usek sing pairakpa matam asida October 30 da Tamenglong forest division gi forest range officer amasung police yauna sathaba operation da tim maduna Tamenglong district ki Kangsiulon Duigailong Siulon na chingba mafamda usek kaplamba amasung hatlamba naha mari fagatpaga loinana usek kapnaba yeargan ahum amasung Amur Falcon kuntaret sina phangki Tamenglong district club sing police amasung forest official singna miyamda Amur Falcon pairakpa matamda hatpi danaba paksana khangan wai sing hairabasu usek hatpagi thabak asi adumak lotna satharamba asi laibak thibani Zahi kharigi mamangda Nagaland na paksanna Amur Falcon pairaklambadu hatmanbadagi pairakkhidabagi report leiri Amur Falcon na Tamenglong district ta hapta amadagi ahum phauba ngaihak kaidong lamba sida apanba pibidanaba hotnaba amasung gyan taminabadi tangai phadabadu oire